ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯆꯤꯟ ꯃꯧꯄꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯜꯂꯕ ꯌꯨꯝ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯕꯨ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯝꯗꯦ꯫ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯔꯩꯕ ꯈꯔ ꯑꯗꯨ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯦꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯧ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯧ ꯈꯣꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯅꯨꯁꯨ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯛꯏ꯫ ꯂꯩꯔꯪ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯐꯨꯗ ꯂꯩꯔꯪꯗ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯀꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯑꯣꯟꯒꯗꯕꯒꯤ ꯆꯪꯉꯛꯏ꯫ ꯆꯦꯡꯐꯨꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯆꯦꯡ ꯈꯖꯤꯛꯇꯒꯤ ꯍꯦꯟꯅ ꯌꯥꯎꯔꯝꯗꯦ꯫ ꯑꯩꯗꯤ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕ ꯀꯥꯎꯏꯗꯅ꯫ ꯐꯔꯦ, ꯆꯦꯡ ꯈꯔꯁꯤꯅ ꯗꯗꯥꯒꯤ ꯆꯥꯅꯕ ꯊꯣꯡꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯏꯅꯨ ꯆꯦꯡ ꯈꯔꯗꯨ ꯊꯣꯡꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯌꯨꯝꯗ ꯀꯥꯔꯛꯑꯝꯃꯤ꯫ "ꯏꯆꯜꯇꯣꯝꯕꯤ, ꯏꯆꯜꯇꯣꯝꯕꯤ, ꯏꯃꯨꯡꯗꯒꯤ ꯈꯨꯗꯩ ꯑꯃꯗ ꯄꯨꯊꯣꯔꯛꯎꯍꯦ!" ꯊꯣꯏꯅꯨꯁꯨ ꯈꯨꯗꯩ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯈꯨꯗꯩꯗꯨ ꯃꯕꯨꯡꯗ ꯄꯤꯗꯨꯅ, "ꯗꯗꯥ, ꯈꯨꯗꯩꯁꯤꯗ ꯂꯩꯔꯦ." ꯊꯧꯕ ꯈꯨꯗꯩ ꯑꯗꯨ ꯂꯧꯗꯨꯅ, "ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯤ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ ꯗꯗꯥ." "ꯑꯗꯨꯗꯤ ꯊꯤꯗꯣꯛꯎꯔꯣ, ꯗꯗꯥꯁꯨ ꯏꯔꯨꯐꯠꯂꯨꯔꯒꯅꯦ ꯆꯪꯉꯛꯑꯒꯦ." "ꯍꯣꯏ ꯗꯗꯥ." ꯊꯣꯏꯅꯨꯁꯨ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯊꯣꯏꯅꯨ ꯃꯕꯨꯡꯒꯤ ꯆꯥꯛꯇꯨ ꯊꯥꯡꯗꯣꯔꯛꯏ꯫ ꯊꯧꯕ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯅꯪꯁꯨ ꯆꯠꯊꯣꯛꯑꯁꯤ ꯂꯥꯛꯑꯣꯗꯅ, ꯊꯦꯡꯈ꯭ꯔꯦ." "ꯗꯗꯥ, ꯑꯩꯗꯤ ꯗꯗꯥ ꯉꯥꯏ ꯉꯝꯗꯗꯅ ꯉꯁꯥꯏꯅ ꯆꯥꯔꯤ." ꯊꯧꯕ ꯃꯆꯜꯅ ꯍꯥꯏꯔꯤꯕꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯍꯥꯏꯕ ꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯐꯅ ꯂꯥꯝꯂꯁꯨ ꯊꯣꯏꯅꯨ ꯅꯣꯡꯃꯇ ꯃꯕꯨꯡ ꯌꯥꯎꯗꯅ ꯆꯥꯛ ꯆꯥꯔꯝꯗꯦ꯫ "ꯏꯆꯜꯇꯣꯝꯕꯤ, ꯀꯩꯒꯤ ꯗꯗꯥꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ? ꯗꯗꯥꯁꯨ ꯈꯪꯏ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ꯫ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯑꯣ, ꯂꯥꯛꯑꯣ, ꯗꯗꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ." "ꯗꯗꯥ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯗꯗꯥ ꯑꯗꯨꯝ ꯆꯥꯔꯣ." "ꯅꯪ ꯆꯥꯗ꯭ꯔꯕꯗꯤ ꯗꯗꯥꯁꯨ ꯆꯥꯔꯔꯣꯏ." ꯊꯧꯕꯅ ꯌꯥꯃꯟꯗꯕꯗꯒꯤ ꯊꯣꯏꯅꯨꯁꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ꯫ ꯊꯧꯕ ꯃꯆꯜꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯏꯆꯜꯇꯣꯝꯕꯤ, ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯣ, ꯗꯗꯥ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ." "ꯗꯗꯥ, ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇꯗꯤ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ?" "ꯈꯨꯜꯂꯥꯛꯄꯗ ꯁꯦꯟ ꯈꯤꯇ ꯍꯪꯂꯨꯈꯤꯒꯦ." "ꯗꯗꯥ, ꯈꯨꯜꯂꯥꯛꯄꯅꯕꯨ ꯁꯦꯟ ꯍꯪꯂꯨꯕꯗ ꯄꯤꯔꯛꯀꯗ꯭ꯔꯣ?" "ꯄꯤꯔꯛꯀꯅꯤ, ꯂꯧ ꯂꯣꯛꯂꯒ ꯑꯃꯨꯛ ꯁꯤꯡꯅꯕ꯫ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯊꯧꯕ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯃꯥꯒꯤ ꯁꯦꯟ ꯄꯨꯔꯒ ꯃꯇꯝ ꯆꯥꯅ ꯁꯤꯡꯕ ꯉꯝꯗꯕ ꯃꯤ ꯃꯈꯩꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯊꯧꯕ ꯂꯥꯛꯄ ꯎꯕꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯊꯧꯕꯕꯨ ꯃꯅꯥꯛꯇ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯊꯧꯕꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯈꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩ꯫ "ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯌꯨ." "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯑꯩꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯏꯄꯥ ꯈꯨꯜꯂꯥꯛꯄꯗꯒꯤ ꯁꯦꯟ ꯈꯤꯇ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ." "ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯦꯟꯗꯨ ꯈꯨꯜꯂꯥꯛꯄ ꯑꯩꯉꯣꯟꯗ." "ꯂꯨꯄꯥ 2 ꯈꯛꯇꯅꯤ ꯏꯄꯥ ꯈꯨꯜꯂꯥꯛꯄ꯫ ꯐꯧ ꯂꯣꯛꯄꯒ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯖꯔꯛꯀꯦ." "ꯐꯔꯦ, ꯅꯪꯒꯤ ꯁꯦꯟꯗꯨ ꯑꯩ ꯄꯤꯔꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯍꯦꯟꯗꯣꯛꯄꯗ ꯅꯪ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯒꯅꯨ." "ꯐꯒꯅꯤ ꯈꯨꯜꯂꯥꯛꯄ." ꯈꯨꯜꯂꯥꯛꯄꯅ ꯃꯥꯒꯤ ꯃꯤ ꯑꯃꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯁꯦꯟꯗꯨ ꯄꯨꯊꯣꯛꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯧꯕꯗ ꯄꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯁꯦꯟ ꯐꯪꯂꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯤ꯫ ꯁꯣꯝꯗ ꯊꯣꯏꯅꯨꯁꯨ ꯃꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯊꯧꯕꯁꯨ ꯈꯨꯜꯂꯥꯛꯄꯗꯒꯤ ꯂꯧꯔꯛꯄ ꯁꯦꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯆꯥꯛ ꯈꯔꯁꯨ ꯋꯥꯠꯂꯛꯑꯝꯃꯤ꯫ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯑꯝꯃꯤ꯫ "ꯗꯗꯥ, ꯍꯜꯂꯛꯑꯕꯣ?" ꯃꯕꯨꯡꯅ ꯌꯥꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯉꯥꯗꯨ ꯎꯕꯗ, "ꯗꯗꯥ, ꯉꯥꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ?" "ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯗꯗꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ, ꯍꯥꯎꯅ ꯊꯣꯡꯉꯨ." "ꯗꯗꯥ,
ꯈꯨꯂꯥꯛꯄꯅ ꯁꯦꯟ ꯄꯤꯔꯛꯄ꯭ꯔꯣ? ꯄꯤꯔꯛꯏ. ꯍꯌꯦꯡꯗꯤ ꯍꯥꯔ ꯈꯔ ꯂꯧꯔꯨꯒꯦ ꯂꯧꯕꯨꯛꯇ ꯆꯥꯏꯅꯕ. ꯑꯗꯣ ꯗꯗꯥ, ꯈꯨꯂꯥꯛꯄꯗꯤ ꯃꯥꯅ ꯊꯥꯈꯤꯕ ꯃꯇꯝꯗꯣ ꯁꯣꯏꯔꯕꯗꯤ ꯌꯥꯝ ꯁꯥꯊꯤꯌꯦꯅ ꯍꯥꯏꯌꯦ. ꯗꯗꯥꯁꯨ ꯈꯪꯉꯤ. ꯐꯧ ꯍꯦꯛ ꯂꯣꯛꯄꯒ ꯃꯥꯒꯤ ꯁꯦꯟꯁꯦ ꯍꯥꯟꯅ ꯁꯤꯡꯗꯣꯛꯈ꯭ꯔꯗꯕꯅꯤ. ꯗꯗꯥ ꯉꯥꯁꯦ ꯁꯦꯝꯃꯛꯑꯒꯦ. ꯅꯪ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ. ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯦ. ꯍꯣꯏ ꯗꯗꯥ. ꯑꯁꯨꯝꯅ ꯊꯧꯕꯅ ꯉꯥꯗꯨ ꯁꯦꯝꯂꯒ ꯊꯣꯏꯅꯨꯅ ꯊꯣꯡꯗꯨꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ. ꯊꯧꯕ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯍꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯆꯜꯇꯣꯝꯕꯤꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯁꯤꯗꯤ. ꯊꯣꯏꯅꯨ ꯃꯕꯨꯡꯅ ꯍꯦꯟꯖꯥꯡ ꯍꯥꯎꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯐꯦꯠꯀ ꯇꯧꯖꯩ. ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ. ꯅꯣꯡꯁꯨ ꯈꯔ ꯉꯥꯟꯊꯣꯔꯛꯂꯤ. ꯊꯧꯕ ꯃꯆꯜꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ. ꯃꯕꯨꯡꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯍꯧꯒꯠꯂꯛꯏ. ꯏꯆꯜꯇꯣꯝꯕꯤ, ꯗꯗꯥ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯦ ꯍꯥꯔ ꯂꯧꯔꯨꯒꯦ. ꯅꯪ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯍꯣꯏ ꯗꯗꯥ. ꯑꯗꯣ ꯗꯗꯥ, ꯆꯥꯛꯇꯤ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ. ꯑꯁꯨꯝꯅ ꯊꯧꯕꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯍꯥꯔ ꯂꯧꯕ ꯆꯠꯈꯤ. ꯊꯣꯏꯅꯨꯁꯨ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯨꯗ꯭ꯔꯦ. ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯊꯣꯏꯅꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤ. ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯧ ꯈꯔꯁꯨ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯤ. ꯊꯣꯏꯅꯨ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯩ, ꯃꯁꯤꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯁꯤ ꯑꯃꯨꯛ ꯂꯥꯛꯂꯤ ꯇꯧꯔꯤꯁꯦ. ꯗꯥꯎꯒꯅꯦ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ. ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯅꯔꯤ. ꯊꯣꯏꯅꯨꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯗꯨꯅ ꯀꯥꯔꯛꯏ. ꯃꯧ ꯑꯃꯅ ꯊꯣꯏꯅꯨꯕꯨ ꯈꯥꯝꯂꯝꯃꯤ. ꯊꯣꯏꯅꯨꯁꯨ ꯃꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯅꯝꯃ, ꯀꯩ ꯍꯥꯏꯒꯦ? ꯊꯣꯏꯅꯨ, ꯍꯌꯦꯡꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯔꯅꯤ ꯍꯥꯏꯁꯦ ꯅꯪꯗꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯏꯅꯝꯃ, ꯑꯩꯗꯤ ꯌꯥꯎꯔꯣꯏꯌꯦ. ꯃꯧ ꯑꯃꯅ, ꯀꯔꯤꯅꯣ ꯏꯆꯦ ꯅꯪꯅ ꯍꯪꯂꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯏꯅꯦ. ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜꯁꯨ ꯂꯩꯔꯝꯃꯣꯏꯗꯕ ꯃꯤꯁꯤꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯑꯩ? ꯍꯩꯃꯥ, ꯆꯨꯝꯃꯤꯅꯦꯍꯦ. ꯏꯆꯦꯗꯤ ꯑꯗꯨꯗꯤ ꯀꯥꯎꯔꯨꯔꯦꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯁꯤꯡꯗꯨ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ. ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯊꯣꯏꯅꯨ ꯏꯀꯥꯏꯕꯗꯤ ꯐꯥꯎꯔꯝꯃꯤ. ꯊꯣꯏꯅꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯊꯧꯕꯁꯨ ꯍꯥꯔ ꯄꯨꯗꯨꯅ ꯂꯥꯛꯏ. ꯃꯆꯟꯅꯨꯄꯤꯅ ꯅꯍꯥꯜ ꯃꯈꯩ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯏꯆꯜꯇꯣꯝꯕꯤ, ꯀꯩꯗꯧꯔꯦ? ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯗꯗꯥ, ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯏꯆꯜꯇꯣꯝꯕꯤ, ꯗꯗꯥꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯑꯁꯦꯡꯕ ꯍꯥꯏꯌꯨ. ꯊꯣꯏꯅꯨ ꯃꯧꯁꯤꯡꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯃꯕꯨꯡꯗ ꯅꯨꯡꯉꯥꯏꯇꯅ ꯇꯝꯂꯝꯃꯤ. ꯊꯧꯕ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯏꯆꯜꯇꯣꯝꯕꯤ, ꯍꯌꯦꯡ ꯗꯗꯥꯅ ꯁꯦꯟ ꯄꯥꯏꯔꯒ ꯏꯆꯜꯅ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯔꯒꯅꯦ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯍꯟꯗꯣꯏꯅꯤ. ꯗꯗꯥ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥ ꯄꯥꯕ ꯍꯤꯡꯂꯝꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ. ꯏꯆꯟꯇꯣꯝꯕꯤ, ꯗꯗꯥ, ꯃꯈꯣꯏ ꯂꯩꯔꯝꯂꯕꯗꯤ ꯗꯗꯥ ꯏꯕꯥꯅꯤꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯒꯨꯝ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯔꯝꯒꯅꯤꯀꯣ. ꯏꯆꯜꯇꯣꯝꯕꯤ, ꯏꯃꯥꯒ ꯄꯥꯕꯒ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯜꯒꯤꯗꯃꯛꯇ ꯗꯗꯥ ꯂꯩꯔꯤꯕꯁꯤꯗꯤ. ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ. ꯊꯧꯕ ꯅꯨꯡꯇꯤꯒꯤ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ. ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯐꯧꯁꯨ ꯐꯖꯅ ꯄꯥꯜꯂꯝꯃꯤ. ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯊꯧꯕꯒꯤ ꯂꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯂꯛꯅꯔꯝꯃꯤ. ꯑꯇꯩꯒꯤ ꯐꯧꯁꯤꯡ ꯑꯗꯨꯗꯤ ꯇꯤꯟ ꯇꯥꯗꯨꯅ ꯐꯧꯗꯨ ꯐꯖꯔꯝꯗꯦ. ꯐꯧ ꯂꯣꯛꯑꯝꯗꯥꯏꯁꯨ ꯌꯧꯔꯦ. ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯤ ꯈꯔ ꯇꯥꯟꯅꯗꯨꯅ ꯊꯧꯕꯒꯤ ꯐꯧ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ. ꯅꯣꯡꯉꯥꯜꯂꯗꯨꯅ ꯊꯧꯕꯒ ꯊꯣꯏꯅꯨꯒ ꯂꯧ ꯈꯥꯎꯅꯕ ꯊꯥꯡꯒꯣꯜ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯇꯧꯔꯝꯃꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯝꯃꯤ. ꯊꯧꯕ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯂꯝꯃꯤ. ꯊꯣꯏꯅꯨꯅ ꯃꯕꯨꯡꯕꯨ ꯊꯦꯝꯂꯝꯃꯤ. ꯗꯗꯥ, ꯀꯞꯀꯅꯨ. ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯁꯣꯔꯅ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯐꯧꯁꯤꯡꯁꯦ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕꯅꯤꯅ ꯈꯨꯜꯂꯥꯛꯄꯗꯒꯤ ꯄꯨꯔꯨꯕ ꯁꯦꯟꯁꯤꯡꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯒꯅꯤ? ꯗꯗꯥ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯂꯩꯔꯤꯕꯁꯤꯗꯤ. ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ.
ꯈꯨꯜꯂꯥꯛꯄꯒ ꯊꯥꯅꯈꯤꯕ ꯃꯇꯝꯗꯨ ꯌꯧꯔꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯃꯥꯒꯤ ꯃꯤ ꯈꯔ ꯊꯧꯕꯒꯤ ꯃꯌꯨꯝꯗ ꯊꯥꯔꯛꯑꯝꯃꯤ꯫ ꯊꯧꯕꯒ ꯊꯣꯏꯅꯨꯒꯁꯨ ꯆꯥꯛ ꯆꯥꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟꯗ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯁꯤꯡꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤ ꯑꯃꯅ, "ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯈꯨꯜꯂꯥꯛꯄꯅ ꯅꯪꯕꯨ ꯄꯨꯔꯛꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯃꯌꯥꯝ ꯆꯠꯄꯤꯔꯝꯃꯣ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯛꯆꯔꯒꯦ." "ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯛꯄ ꯌꯥꯔꯣꯏꯅꯦ, ꯈꯨꯜꯂꯥꯛꯄꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ." ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯏꯅꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡꯗꯨ ꯎꯕꯗ ꯊꯣꯏꯅꯨꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ "ꯗꯗꯥ, ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ?" ꯊꯧꯕ ꯃꯆꯜ ꯄꯥꯈꯠꯂꯦ ꯈꯪꯂꯗꯨꯅ, "ꯏꯄꯥ ꯈꯨꯜꯂꯥꯛꯄꯅ ꯊꯥꯔꯛꯄꯅꯤ ꯏꯆꯜꯇꯣꯝꯕꯤ, ꯗꯗꯥ ꯃꯣꯏꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." ꯊꯣꯏꯅꯨ ꯈꯨꯜꯂꯥꯛꯄꯅ ꯀꯧꯏ ꯍꯥꯏꯕ ꯑꯗꯨꯗ, "ꯗꯗꯥ, ꯑꯩꯁꯨ ꯂꯥꯛꯀꯦ." "ꯏꯆꯜꯇꯣꯝꯕꯤ, ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯃꯨ." ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯅꯨꯗꯤ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯁꯤꯡꯗꯨꯅ ꯊꯧꯕꯕꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯈꯨꯜꯂꯥꯛꯄ ꯊꯧꯕꯗ ꯌꯦꯡꯗꯨꯅ, "ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗꯨ ꯍꯦꯟꯗꯣꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯧꯗꯨ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯕꯅꯤ." ꯊꯧꯕ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯈꯨꯜꯂꯥꯛꯄꯗ ꯍꯥꯏꯖꯔꯝꯃꯤ꯫ "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯑꯗꯨꯇꯗꯤ ꯇꯧꯕꯤꯒꯅꯨ. ꯂꯧ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅ ꯍꯤꯡꯖꯔꯤꯕꯅꯤ. ꯉꯥꯏꯕꯒꯤ ꯉꯥꯏꯕ, ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯕꯤꯌꯨ ꯏꯄꯥ ꯈꯨꯜꯂꯥꯛꯄ." "ꯑꯗꯨ ꯑꯩ ꯈꯪꯗꯦꯅꯦ. ꯑꯩꯒꯤꯗꯤ ꯑꯩꯅ ꯊꯥꯈꯤꯕ ꯃꯇꯝꯗꯨ ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦ." "ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯁꯤ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯨ." ꯈꯨꯜꯂꯥꯛꯄꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯧꯕꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯊꯧꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨꯗꯤ ꯈꯥꯡꯕ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯆꯜ ꯃꯊꯟꯇ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯈꯜꯂꯨꯕꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ "ꯑꯗꯨꯝꯅ ꯉꯁꯥꯏꯅ ꯌꯥꯔꯕꯗꯤ ꯐꯨꯔꯝꯈꯤꯗ꯭ꯔꯣ?" ꯈꯨꯜꯂꯥꯛꯄ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯊꯧꯕꯕꯨ ꯃꯌꯨꯝꯐꯥꯎ ꯊꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯧꯕꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯏ꯫ ꯊꯣꯏꯅꯨꯁꯨ ꯃꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯡꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯄꯥꯈꯠꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ "ꯀꯩꯅꯣ ꯗꯗꯥ, ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ?" ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ "ꯏꯆꯜꯇꯣꯝꯕꯤ, ꯗꯗꯥ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ." ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯊꯧꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯊꯣꯏꯅꯨ ꯃꯕꯨꯡꯒꯤ ꯁꯣꯛꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯀꯞꯂꯝꯃꯤ꯫ ꯊꯧꯕ ꯃꯆꯜꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ, "ꯏꯆꯜꯇꯣꯝꯕꯤ, ꯀꯩꯒꯤ ꯀꯞꯂꯤꯕꯅꯣ? ꯗꯗꯥ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ, ꯀꯞꯀꯅꯨ." "ꯗꯗꯥ, ꯏꯁꯣꯔꯁꯤ ꯌꯥꯝ ꯐꯠꯇꯦꯀꯣ. ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ. ꯂꯥꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯤ ꯏꯁꯣꯔ ꯍꯥꯏꯕꯗꯣ." "ꯏꯆꯜꯇꯣꯝꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯂꯩꯔꯣꯏ? ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯂꯩ. ꯅꯣꯡꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯀꯣꯛꯄꯤꯒꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯊꯧꯕꯗꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯅ ꯐꯨꯔꯛꯄꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯊꯣꯏꯅꯨ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ, "ꯗꯗꯥ, ꯑꯩ ꯎꯃꯪꯗ ꯆꯠꯇꯨꯅ ꯎ ꯌꯥꯜꯂꯨꯒꯦ, ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯆꯦꯡ ꯋꯥꯅꯕ." "ꯌꯥꯗꯦ ꯏꯆꯜꯇꯣꯝꯕꯤ. ꯎꯃꯪꯗ ꯁꯥꯊꯤ ꯁꯥꯊꯤꯔꯕ ꯁꯥ ꯀꯩ ꯂꯩꯕꯅꯤ. ꯑꯗꯨꯅ ꯎꯃꯪꯗ ꯆꯠꯄ ꯌꯥꯗꯦꯀꯣ." "ꯗꯗꯥ, ꯏꯊꯟꯗ ꯆꯠꯀꯗꯕ ꯅꯠꯇꯤꯌꯦ, ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯒꯅꯤ." ꯊꯣꯏꯅꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯧꯕꯁꯨ ꯌꯥꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯂꯩꯀꯥꯏ ꯃꯤ ꯈꯔꯒ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯎ ꯌꯥꯟꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯅ ꯆꯦꯡ ꯋꯥꯜꯂꯒ ꯃꯌꯨꯝꯗ ꯂꯥꯛꯏ꯫ "ꯗꯗꯥ, ꯑꯩ ꯂꯥꯛꯑꯦ. ꯆꯦꯡꯁꯨ ꯋꯥꯜꯂꯛꯑꯦ. ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ. ꯗꯗꯥ ꯆꯥꯛ ꯂꯥꯝꯂꯝꯃꯅꯤ." ꯊꯧꯕ ꯃꯆꯜꯒꯤ ꯋꯥ ꯑꯗꯨꯗ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯣꯏꯅꯨ ꯃꯕꯨꯡꯅ ꯀꯞꯄꯗꯨ ꯎꯕꯗ, "ꯗꯗꯥ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯗꯗꯥꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯀꯞꯀꯅꯣꯕ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡꯒꯤ ꯃꯤꯠꯀꯤꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯅꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯅꯨꯅ ꯎ ꯌꯥꯜꯂꯤꯉꯩ ꯎꯆꯦꯛ ꯑꯃꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯂꯤꯕꯗꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯏ꯫ ꯎꯔꯦ, ꯎꯆꯦꯛ ꯑꯆꯧꯕ ꯑꯃ ꯁꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯎꯆꯦꯛ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗꯒꯤ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯁꯤꯗꯤ ꯂꯣꯏꯅ ꯁꯣꯛꯂꯦꯗꯅ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯏꯅꯨ ꯍꯤꯗꯥꯛ ꯁꯦꯝꯕ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯇꯨꯅ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯐꯈꯤꯔꯝꯃꯤ꯫ ꯎꯆꯦꯛꯇꯨ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ, "ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ." ꯊꯣꯏꯅꯨ ꯎꯆꯦꯛꯅ ꯋꯥ ꯉꯥꯡꯉꯛꯄ ꯑꯗꯨꯗ ꯑꯀꯤꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯊꯣꯏꯅꯨ ꯀꯤꯔꯦ ꯈꯪꯕꯗꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯤꯒꯅꯨ, ꯑꯩꯁꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛꯅꯤ꯫ ꯑꯗꯣ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯊꯣꯏꯅꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯎꯆꯦꯛ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯗꯨ ꯀꯞꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯊꯣꯏꯅꯨꯅ ꯀꯞꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ "ꯊꯣꯏꯅꯨ, ꯀꯞꯀꯅꯨ, ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈꯤ꯫ ꯊꯣꯏꯅꯨꯁꯨ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯎꯆꯦꯛꯇꯨ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯆꯤꯛꯇꯨꯅ ꯄꯨꯔꯛꯏ꯫ ꯎꯆꯦꯛ ꯑꯗꯨꯅ ꯆꯤꯛꯇꯨꯅ ꯄꯨꯔꯛꯂꯤꯕꯗꯨ ꯊꯣꯏꯅꯨꯒꯤ ꯈꯨꯕꯥꯛꯇ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯅ, "ꯃꯁꯤꯒꯤ ꯃꯅꯤ ꯑꯁꯤ ꯅꯪꯒꯤ ꯏꯪꯈꯣꯜꯗ ꯂꯩꯅꯨꯡꯗ ꯐꯨꯝꯕꯗ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤ ꯑꯁꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯑꯩꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯅꯤ." ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯒ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯃꯌꯨꯝ ꯌꯧꯕꯒ ꯃꯕꯨꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯗꯨꯁꯨ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯇꯧꯔꯒ ꯌꯦꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯩꯕꯥꯛꯇꯨ ꯇꯧꯊꯣꯛꯇꯨꯅ ꯃꯅꯤ ꯑꯗꯨ ꯐꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯑꯔꯩꯕ ꯈꯔ ꯊꯣꯡꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯗꯨꯅ ꯇꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯊꯣꯏꯅꯨꯅ ꯊꯣꯛꯂꯛꯄꯗ ꯉꯔꯥꯡ ꯃꯣꯏꯅ ꯐꯨꯝꯈꯤꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯄꯥꯗ ꯐꯖꯔꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯛꯑꯝꯃꯤ꯫ ꯁꯦꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯁꯦꯝ ꯄꯥꯜꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯕꯨꯡꯕꯨꯁꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯊꯧꯕ ꯃꯆꯜꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯏꯆꯜꯇꯣꯝꯕꯤ?" "ꯗꯗꯥ, ꯌꯦꯡꯉꯨꯇꯨ, ꯁꯅꯥꯒꯤ ꯁꯦꯝ." ꯊꯧꯕꯁꯨ ꯃꯆꯜꯅ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯊꯧꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯍꯔꯥꯎꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯏꯆꯜꯇꯣꯝꯕꯤ, ꯁꯤꯗꯤ ꯁꯅꯥꯒꯤ ꯁꯦꯝꯅꯤ." "ꯃꯥꯅꯦ ꯗꯗꯥ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯒꯅꯤꯀꯣ?" "ꯅꯨꯡꯉꯥꯏꯔꯒꯅꯤ꯫ ꯏꯁꯣꯔꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯦ." ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯁꯅꯥꯒꯤ ꯁꯦꯝ ꯑꯗꯨ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯌꯣꯜꯂꯝꯃꯤ꯫ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯃꯆꯤꯜ ꯃꯅꯥꯎ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯍꯥꯟꯅꯒꯨꯝ ꯁꯅꯥꯒꯤ ꯁꯦꯝ ꯃꯌꯥꯝ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯒꯤ ꯁꯦꯝꯁꯤꯡꯗꯨ ꯌꯣꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒ ꯆꯞ ꯃꯥꯟꯅꯕ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯤꯅꯥꯏ ꯃꯤꯁꯦꯟꯁꯨ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯤꯁꯤꯡꯗꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯗꯨ ꯎꯔꯒ ꯊꯣꯏꯅꯨꯅ ꯈꯜꯂꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯨꯝꯅ ꯁꯦꯟ ꯄꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ." ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯁꯦꯝꯒꯤ ꯃꯄꯥꯟꯗꯒꯤ ꯅꯤꯡꯊꯧꯗꯒꯤꯁꯨ ꯃꯈꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯂꯩꯔꯝꯕ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯤ꯫ ꯑꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯍꯥꯏꯖꯕ ꯂꯥꯛꯑꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗ ꯌꯦꯡꯗꯨꯅ, "ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯄꯥ ꯈꯨꯂꯥꯛꯄꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯄꯥꯞꯅ ꯅꯃꯥ ꯈꯨꯂꯥꯛꯄꯤꯁꯨ ꯅꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯒꯤ ꯂꯩꯔꯝꯕ ꯏꯔꯜ ꯏꯊꯨꯝ ꯄꯨꯝꯕꯁꯨ
ꯅꯃꯥ ꯈꯨꯂꯥꯛꯄꯤ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯗꯒꯤ ꯁꯦꯟ ꯈꯖꯤꯛꯇ ꯄꯨꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯧ꯫ ꯀꯩꯅꯣ ꯏꯆꯜꯇꯣꯝꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯍꯥꯛꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯄꯥ ꯈꯨꯂꯥꯛꯄꯅꯤ꯫ ꯗꯗꯥ, ꯃꯍꯥꯛꯅꯅꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨ ꯅꯝꯗꯅ ꯃꯨꯟꯈꯤꯕꯗꯣ, ꯑꯗꯨꯒ ꯗꯗꯥꯕꯨꯁꯨ ꯃꯥꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕꯅꯤ꯫ ꯏꯆꯜꯇꯣꯝꯕꯤ, ꯃꯤꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯐꯠꯇ꯭ꯔꯕꯗꯤ ꯃꯤꯗꯨꯒ ꯑꯩꯈꯣꯏꯒ ꯈꯦꯠꯅꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯊꯧꯕꯅ ꯃꯆꯜꯕꯨ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯁꯨ ꯊꯣꯏꯅꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯊꯧꯕꯅ ꯈꯨꯂꯥꯛꯄ ꯑꯗꯨꯗ ꯁꯦꯟ ꯈꯔ ꯄꯤꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯃꯥꯅ ꯇꯧꯔꯨꯔꯤꯕꯁꯤꯡ ꯑꯗꯨ ꯐꯠꯇꯦ ꯈꯪꯂꯛꯂꯕꯗ ꯃꯥ ꯃꯊꯟꯇ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯏꯆꯥꯒꯤ ꯄꯨꯛꯆꯦꯜ ꯑꯉꯛꯄꯅꯤ꯫ ꯅꯄꯥ ꯈꯨꯂꯥꯛꯄꯗ ꯏꯆꯥꯒꯤ ꯂꯃꯟ ꯑꯃꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯏꯄꯥ ꯈꯨꯂꯥꯛꯄ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯏꯄꯥ ꯈꯨꯂꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯅ ꯊꯧꯕꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯗꯨꯅ ꯈꯨꯂꯥꯛꯄ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯁꯦꯟ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯆꯜꯅꯨꯄꯤ ꯊꯣꯏꯅꯨꯅ ꯇꯧꯔꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯄꯥꯝꯂꯝꯗꯦ꯫ ꯏꯆꯟꯇꯣꯝꯕꯤ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯗꯗꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯕ꯭ꯔꯥ? ꯗꯗꯥ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯅꯠꯇ꯭ꯔꯥ ꯃꯇꯝ ꯑꯃꯗ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯊꯤꯅ ꯇꯧꯕꯤꯈꯤꯕ? ꯗꯗꯥ, ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯑꯩꯗꯤ ꯀꯥꯎꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯦꯟ ꯄꯥꯏꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯅꯤ꯫ ꯏꯆꯜꯇꯣꯝꯕꯤ, ꯃꯇꯝ ꯑꯃꯗ ꯏꯆꯤꯜ ꯏꯅꯥꯎꯅ ꯂꯦꯜꯂꯛꯈꯤꯕ ꯄꯨꯟꯁꯤꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯀꯥꯎꯗ꯭ꯔꯤ, ꯀꯥꯎꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯗꯗꯥ, ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯤꯡꯗꯅ ꯇꯣꯛꯂꯣꯏ꯫ ꯐꯔꯦ, ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯏꯃꯥ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯗꯨꯗ ꯂꯩꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯁꯨ ꯆꯠꯈꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯕꯨꯡꯕꯨ ꯈꯥꯝꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯧꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯊꯝꯂꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯅꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯒ ꯃꯥꯒ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯕꯗ ꯊꯣꯏꯅꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯅꯤ ꯑꯁꯤ ꯑꯩꯅ ꯎꯆꯦꯛ ꯑꯗꯨꯗ ꯄꯤꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ ꯈꯔ ꯉꯥꯛꯇꯨꯅ ꯊꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯨꯄꯥ ꯈꯔ ꯉꯥꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯃꯥꯒ ꯊꯣꯏꯅꯨꯒ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯃꯅꯤ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯟꯒꯦ ꯇꯧꯕꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯤꯡꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯀꯟꯅ ꯄꯥꯏꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯎꯆꯦꯛ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯒ ꯁꯦꯝ ꯄꯥꯝꯕꯤ ꯁꯪꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯥꯏꯁꯤꯟꯗꯨꯅ ꯆꯤꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯃꯔꯨꯝ ꯑꯃꯗꯒꯤ ꯊꯣꯏꯅꯨꯅ ꯎꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯊꯥꯡ ꯑꯃ ꯂꯧꯗꯨꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯐꯨꯝꯈꯤꯕ ꯃꯅꯤ ꯑꯗꯨ ꯊꯤꯔꯛꯏ꯫ ꯃꯅꯤ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯃꯅꯤꯗꯨꯕꯨ ꯌꯣꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯎꯆꯦꯛ ꯑꯗꯨ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯍꯦ ꯀꯔꯥꯝ ꯆꯥꯎꯕꯤ, ꯅꯪꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯗꯤ ꯅꯪꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯎꯆꯦꯛ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯈꯨꯠꯇꯨꯅ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯗ ꯁꯣꯛꯂꯨꯕꯗ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨ ꯁꯅꯥꯒꯤ ꯁꯦꯝ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯁꯤꯡꯗꯨꯗ ꯂꯣꯏꯅ ꯁꯣꯛꯇꯨꯅ ꯁꯅꯥꯒꯤ ꯎ ꯉꯥꯛꯇ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯁꯣꯛꯄꯗ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯁꯅꯥ ꯂꯣꯏꯅ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯑꯩꯅ ꯊꯦꯡꯂꯨꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯁꯅꯥ ꯂꯣꯏꯅ ꯑꯣꯜꯂꯕ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯦꯟ パイꯕ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯂꯔꯣꯏ꯫ ꯊꯣꯏꯅꯨ ꯃꯁꯥ ꯄꯨꯝꯕ ꯅꯥꯄꯜꯅ ꯌꯣꯝꯈꯤ꯫ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗ ꯂꯩꯕ ꯃꯤꯅꯥꯏ ꯈꯔꯅ ꯊꯣꯏꯅꯨꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫
ꯊꯣꯏꯅꯨꯁꯨ ꯆꯥꯛ ꯆꯥꯅꯕ ꯆꯪꯉꯛꯏ꯫ ꯊꯣꯏꯅꯨꯒꯤ ꯃꯃꯥꯡꯗ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ꯊꯝꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯉꯥ ꯊꯣꯡꯕ ꯍꯥꯞꯂꯝꯕ ꯇꯦꯡꯀꯣꯠꯇꯨ ꯊꯣꯏꯅꯨꯅ ꯁꯣꯛꯂꯨꯕꯗ ꯉꯥ ꯊꯣꯡꯕ ꯑꯗꯨ ꯁꯅꯥꯒꯤ ꯑꯣꯟꯈꯤ꯫ ꯆꯥꯛ ꯑꯗꯨꯗ ꯊꯦꯡꯕꯗꯁꯨ ꯁꯅꯥꯒꯤ ꯆꯥꯛ ꯑꯣꯟꯊꯣꯛꯈꯤ꯫ ꯑꯩꯅ ꯊꯦꯡꯂꯨꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯁꯅꯥ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯑꯩꯗꯤ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯒꯅꯤ? ꯃꯤꯁꯤꯡꯁꯨ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯀꯤꯅꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯗꯦ꯫ ꯊꯣꯏꯅꯨ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯝꯃꯤ꯫ ꯃꯕꯨꯡꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯅꯤꯡꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯌꯥꯝ ꯋꯥꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯌꯥꯝ ꯋꯥꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯕꯨꯡꯕꯨ ꯀꯧꯔꯝꯃꯤ꯫ "ꯗꯗꯥ, ꯗꯗꯥ!" ꯊꯧꯕ ꯃꯆꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯊꯧꯕ ꯃꯆꯜꯅ ꯑꯣꯏꯔꯝꯃꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ, "ꯏꯆꯜꯊꯣꯏꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯦ? ꯁꯦ, ꯍꯧꯒꯠꯂꯣ, ꯏꯕꯨꯡ ꯆꯤꯡꯈꯠꯄꯤꯒꯦ." "ꯗꯗꯥ, ꯑꯩꯉꯣꯟꯗ ꯁꯣꯛꯀꯅꯨ. ꯑꯩꯗꯤ ꯄꯥꯞ ꯆꯦꯜꯂꯕꯤꯅꯤ. ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯣꯛꯂꯕꯗꯤ ꯗꯗꯥꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ." "ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ. ꯅꯁꯥꯗꯨꯁꯨ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯧꯕꯗꯨ ꯃꯁꯥ ꯄꯨꯝꯕ ꯁꯅꯥ ꯑꯣꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ, "ꯗꯗꯥ, ꯀꯩꯅꯣ ꯗꯗꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯐꯠꯇ꯭ꯔꯕ ꯅꯆꯜ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯄꯨꯟꯁꯤ ꯂꯣꯝꯂꯕꯀꯣ? ꯍꯦ ꯂꯥꯏ ꯑꯣꯏꯔꯕ ꯎꯆꯦꯛ, ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯏꯕꯨꯡꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯣꯏꯅ ꯂꯧꯕꯤꯔꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯊꯣꯏꯅꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯎꯆꯦꯛ ꯑꯗꯨ ꯈꯨꯗꯛꯇ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯤ ꯉꯛꯂꯝꯃꯤ꯫ "ꯊꯣꯏꯅꯨ, ꯑꯩ ꯎꯆꯦꯛ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤꯅꯤ. ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯟꯅ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯔꯨꯕꯅ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯤꯕꯅꯤ. ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯀꯔꯥꯝ ꯆꯥꯎꯕꯁꯨ ꯐꯠꯇꯦ." "ꯑꯩ ꯂꯥꯟꯖꯔꯦ. ꯑꯩꯒꯤ ꯗꯗꯥꯕꯨ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗꯨꯗ ꯑꯃꯨꯛꯇ ꯍꯟꯖꯤꯜꯍꯟꯕꯤꯌꯣ." ꯊꯣꯏꯅꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ "ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯅꯨꯄꯤꯃꯆꯥ. ꯅꯪꯒꯤ ꯅꯕꯨꯡꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯟꯖꯤꯜꯂꯛꯀꯅꯤ." ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯃꯅꯤ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯅꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤꯅ ꯍꯦꯛ ꯄꯥꯏꯕꯒ ꯊꯧꯕꯁꯨ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯊꯣꯏꯅꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯊꯧꯕꯒ ꯊꯣꯏꯅꯨꯒ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯁꯨ ꯃꯄꯥ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯆꯜꯅꯨꯄꯤ ꯊꯣꯏꯅꯨꯒꯤꯗꯃꯛ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫